हौखिबा अप्रैल की मरीदा इम्फाल की बीर टिकेंद्रजी इंटरनेशनल एयरपोर्ट मसिंग यामलबा क्वा फाखिबा अदुदा चेनाबा मियोय मरी पुलिसना फागखिबगा लोइनना हारिबा मियोय मरी असि कोर्ट पुथोल ममतुंगदा कोर्टना लागलिबा अप्रैल 19 फावबा कैसुम संगदा लैनबगी दम याथंग अमा तौथाखरे पुलिसना फागतुना कैसुम संगदा लैनबा याथंग तौथाखरबा मियोयसिंग अदुदी चांगांगै मयाय लिकायदगी लाइस्रम अनिल एलियास सारा सही कुंतरेत अपोकपा एल बिनो लैकाय असिमक्तदगी इरेंगबम सुरजीत अपोकपा लैखिद्रबा इरेंगबम नवकुमार तारेल पोकपी अवांग लैकायदगी चिंगाखम सुरचंद्रा सही कुमरी अपोकपा निंथौजाव अमसुंग लाइस्रम सानांगंबा मिटै सही कुनगा तरुक अपोकपा एल इंगोबी लैफमना चांगांगै मनिंग kai haribe mioi mari asini nahan kwa mana purakpa numit aduda imphal airport ta lakhiba laisram anil elias sara kauba mioi asi police na numit aduda pharaba matungda wahung pahung sathaba matungda hariba mioi ahum haibadi irengbam surjit jinga kham surchandra amasung laisram sanangamba hariba mioi ahum asiju phagak pangam khibani police na phagalaba mioi mari asi ngarang numidang pung nipal makhairum tabada Judicial Magistrate First Class Imphal West ki Judge Rinala Isramgi Court puthokre loinana court asina haribe mioi mari asi lupa liching yankai gi PR bol launaba haibada puthokba ngamdabadagi lagliba April ki tang 19 asi phawba kaisum sangda leinaba kona yathang tawthakibani nakal amromda police na phagat pada yauriba anil hariba misak asi kwamana sing adubu tharak pada maming palliba junam hoidromdagi thingujam kamo sahi nifunipal apokpa thingujam tomba hariba mioi adugi courier partner ni habisisu khangmangam khre adubu lockdown gi asugum laba miyamna kham thengna wanarba tanja asida asigumba posak puselakpa habisisu lamdam asigi miyamna kwabu kayam yamna pamna sana bage habisisu bayek sengna thorakli masi khangna kwamana puselakliba mioi asina hojik lockdown gi manungda kwa matap amada lupa humfu phawba piduna sanareba asigi khudong chaba lauraga sendong tanabgidamak hariba thong achi chathaba oiramba yai haibada hamanba thokloi Director General of Civil Aviation phawo lobby tawduna tonganba private cargo phawo neklaga manipur da maching amlaba kwa manakaya pulsalba ngamliba asumlaba mioi sing asigi thona asi angakpa amani madugi mathakta haribi mioi sing asina tawruliba thong asimak lamdam machida leiriba asawasang phamnaiba brake racinggi adumlaba maningda leplamba yabagi othokpa leiroi haningai leite adubu hariba mioi sing asi hojik police na phagatuna logi thongda chapchana tofam thoba thabak tawraklabina makhata na makhoigi mathakta kari action lakhot kadage amasung phagat khreba kwamana sing aju manghan gadra manghal loidra haibudi lo na tawrakpa adumlaba thabak thorom sing adu miyamna ngaiminaba tari camera person irom mosaga lonena pagdum jariba RC mangangcha impact news imphal अखोई ममांग से ही के मानदब मोंगदा nakal amaromda hawkhiba April 3 da Bitrigendra International Airport ta thonglakhiba adumlaba masing yamlaba kwa mana sing adugi kansaini oiriba jumnam hoidromdagi tingujam kamo hariba mioi adusu ngasi nungthil pung hom lom taba matamda sigjamai police na phagat pangam khre loinana hariba numit aduda thonglakhiba kwa mana bora asi impact news na phangbagi matungina bora sahum henbani haiba khangmangam ki loinana masigi manungda hojik kwa mana bora saniga taret amadi lengdana airport manungda leiri aduga masigi manungda amuk kwa mana bora yankai go humdoina police na phagat khraba adumlaba sangangai mayai lekai dagi irengbam surjit hariba mioi asigi godown dagi phagapangam kibani adubu mafam asida hariba airport sida thonglakhiba masing yamlaba kwa mana bora sing adu chahumgi mayada ojarbasu atopa phagat khidraba kwa mana bora sing aduna karaida leikhrabage haibagi achoba wahang amachu oiri